ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯨꯟꯗꯣꯛꯈꯥꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯨꯟꯗꯣꯛꯈꯥꯛ꯫ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯥ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯊꯕꯥ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯕꯗꯃꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯊꯕꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯕꯥꯒꯤ ꯃꯔꯦꯡꯖꯨꯝꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯈꯨꯠꯀꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯊꯕꯥꯗꯣ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯂꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯅ ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯁꯌꯦꯡꯗ ꯍꯧꯖꯤꯛꯇ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯈꯨꯠ ꯑꯃ ꯄꯥꯏꯔꯛꯑꯝꯕꯗꯨꯁꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯊꯕꯥꯗꯣ ꯏꯉꯛ ꯉꯛꯅ ꯍꯥꯏꯐꯦꯠ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯡꯂꯦꯟꯗꯤ ꯒꯔ ꯒꯔ ꯅꯥꯈꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯕꯥ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨꯕꯨ ꯋꯥꯈꯜꯅꯔꯅꯤ? ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯇꯨꯝꯂꯨꯕꯒꯤ ꯏꯉꯥꯎ ꯉꯥꯎꯔꯗꯨꯅ ꯊꯕꯥꯗꯣ ꯑꯃꯨꯛꯀꯁꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ꯫ ꯊꯕꯥꯗꯣ ꯇꯨꯡꯂꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯊꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗ ꯈꯜꯂꯤꯕ ꯀꯥꯡꯈꯜꯒꯤ ꯂꯩꯃꯥꯏ ꯑꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯡꯈꯜ ꯑꯗꯨꯅ ꯅꯣꯝꯂꯝꯕ ꯑꯗꯨꯗ ꯊꯕꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯦ꯫ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗꯕꯨ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯋꯥꯡꯂꯦꯟꯕꯨꯁꯨ ꯌꯦꯡꯉꯤ꯫ ꯊꯕꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯒ ꯆꯪꯂꯕ ꯖꯥꯠꯂꯥ? ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯒ ꯀꯥꯏꯗꯅ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯔꯗꯨꯅ ꯊꯕꯥꯅ ꯀꯥꯡꯈꯗꯒ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ꯫ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯕꯥꯗꯣ ꯋꯥꯡꯂꯦꯟꯕꯨ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯗ꯭ꯔꯥ? ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯈꯤꯕ ꯑꯗꯨꯗ ꯀꯥꯡꯈꯟꯗꯒ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯁꯤꯗ ꯑꯩꯅ ꯚꯥꯞ ꯄꯪꯁꯥꯗ ꯁꯥꯒꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯪꯈꯟꯗ ꯈꯟꯖꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯕꯥ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯕꯥꯅ ꯑꯗꯨꯝꯅ ꯇꯨꯝꯊꯅꯕ ꯍꯦꯛ ꯍꯣꯠꯅꯕꯒ ꯑꯃꯨꯛꯀꯁꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯡꯂꯦꯟꯕꯨ "ꯗꯥ ꯋꯥꯡꯂꯦꯟ" ꯍꯥꯏꯅ ꯀꯧꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯊꯕꯥ ꯍꯟꯗꯛꯃꯨꯛꯇꯤ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯤ꯫ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯗꯨꯒ ꯀꯥꯡꯈꯜ ꯁꯠ ꯍꯥꯏꯗꯣꯛꯇꯨꯅ ꯇꯞꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯅꯕ ꯇꯧꯔꯤ꯫ ꯊꯕꯥꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈꯤꯕ ꯑꯗꯨꯗ ꯋꯥꯡꯂꯦꯟꯗꯣ ꯊꯕꯥꯅ ꯂꯦꯡꯕꯗꯨꯗ ꯃꯥꯁꯨ ꯈꯪꯂꯕ ꯃꯥꯜꯂꯤ꯫ "ꯀꯩꯗꯧꯔꯦ? ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ?" ꯋꯥꯡꯂꯦꯟꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯊꯕꯥꯅ "ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃꯅ 'ꯗꯥ ꯋꯥꯡꯂꯦꯟ' ꯍꯥꯏꯗꯅ ꯀꯌꯥꯝ ꯀꯟꯅ ꯀꯧꯈꯤꯕꯗꯣ, ꯑꯗꯨꯗꯣ ꯀꯅꯥꯅꯣ ꯌꯦꯡꯉꯨꯒꯦꯅ ꯇꯧꯕꯅꯤ." ꯋꯥꯡꯂꯦꯟ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯂꯕꯒꯨꯝ "ꯍꯩ ꯌꯥꯔꯦ, ꯀꯥꯟꯅꯗꯕꯗ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ, ꯁꯦ ꯇꯨꯝꯅꯕ ꯇꯧ." ꯊꯕꯥ "ꯀꯩꯗꯧꯔꯒꯦ? ꯃꯄꯥꯟꯗ ꯃꯤ ꯀꯧꯕ ꯃꯥꯜꯂꯤ, ꯊꯣꯛꯎꯒꯦ ꯍꯥꯏꯔꯒ." ꯋꯥꯡꯂꯦꯟꯅ ꯊꯕꯥꯗ ꯀꯤꯁꯅꯨ ꯈꯪꯅꯁꯅꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯈꯔ ꯁꯪꯀꯠꯇꯨꯅ "ꯑꯍꯤꯡꯁꯤꯗ ꯀꯥꯏꯗꯒꯤ ꯃꯤꯅꯣ? ꯍꯥ? ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯑꯩ ꯈꯪꯒꯗꯨꯅ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯅꯪꯒꯤ ꯈꯪꯅ ꯆꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯀꯧꯒꯦ ꯍꯥꯏꯔꯕ? ꯍꯩ ꯇꯨꯝ, ꯅꯪꯁꯦ ꯀꯩꯅꯣꯝ ꯇꯧꯈꯠꯂꯕꯅꯤ ꯅꯪ." ꯋꯥꯡꯂꯦꯟꯅ ꯊꯕꯥ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯇꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯊꯕꯥꯁꯨ ꯀꯔꯤꯅꯣ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯕ ꯃꯥꯜꯂꯤ꯫ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟꯅ "ꯃꯁꯤꯒꯤ ꯊꯋꯥꯏ ꯅꯨꯄꯤꯁꯤ ꯃꯁꯤ ꯇꯥꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯐꯒꯗꯧꯔꯤ. ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯁꯨꯅꯦ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄꯁꯤ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ." ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯒ
ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯩ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯍꯌꯦꯡ ꯃꯈꯩꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯑꯍꯤꯡꯗ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯇꯨꯝꯃꯨ ꯋꯥꯡꯂꯦꯟꯗꯣ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ ꯊꯕꯥꯗꯤ ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ ꯊꯕꯥꯗꯣ ꯉꯟꯇꯥ ꯍꯧꯒꯠꯇꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯏꯁꯤꯠ ꯋꯥꯏꯔꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯏꯟꯅꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯒꯤ ꯁꯥꯎꯕ ꯑꯃ ꯃꯉꯣꯟꯗ ꯐꯪꯏ ꯊꯕꯥꯅ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨꯅ ꯋꯥꯏ ꯁꯤꯠꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯋꯥꯏ ꯁꯤꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯊꯕꯥꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛꯀꯁꯨ ꯋꯥꯏ ꯁꯤꯠꯄ ꯍꯧꯏ ꯃꯍꯥꯛꯅ ꯍꯦꯛ ꯋꯥꯏ ꯁꯤꯠꯄꯒ ꯀꯅꯥꯅꯣ ꯑꯃꯁꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯋꯥꯏ ꯍꯦꯛꯇ ꯃꯨꯛꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯅ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯕꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯒꯠꯂꯤꯕ ꯖꯥꯠꯂꯥ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯕꯥꯗꯣ ꯋꯥꯏ ꯁꯤꯠꯂꯤꯕꯗꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯇꯧꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯕꯥꯅ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨꯖꯒꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗꯣ ꯍꯦꯛ ꯊꯥꯕꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯤ ꯊꯕꯥꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯌꯥꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯕꯥꯇꯤꯜ ꯑꯗꯨꯗ ꯏ ꯃꯌꯥꯝ ꯑꯃ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯔꯛꯄꯗꯨ ꯎꯕꯗ ꯊꯕꯥ ꯌꯥꯝꯅ ꯀꯟꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯉꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯈꯞꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯈꯞꯂꯝꯕꯇ ꯅꯠꯇꯅ ꯕꯥꯇꯤꯜ ꯑꯗꯨꯗ ꯏ ꯃꯌꯥꯝ ꯑꯃ ꯖꯣꯔꯣ ꯖꯣꯔꯣ ꯑꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯀꯣꯛ ꯐꯥꯎꯒꯠꯂꯛꯂꯤꯕ ꯑꯗꯨꯁꯨ ꯃꯁꯝ ꯃꯅꯥ ꯄꯨꯝꯅꯃꯛ ꯃꯃꯥꯏꯗ ꯂꯣꯏꯅꯃꯛ ꯊꯥꯗꯔꯤꯕꯅꯤ ꯃꯃꯥꯏ ꯃꯁꯛ ꯎꯕ ꯅꯠꯇꯦ ꯃꯨꯁꯤꯟ ꯃꯨꯅꯥ ꯃꯤ ꯑꯃꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯐꯥꯎꯒꯠꯂꯛꯂꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯊꯕꯥ ꯀꯟꯅ ꯂꯥꯎꯔꯤ ꯃꯃꯤꯠ ꯆꯦꯆꯠ ꯑꯣꯏꯁꯟꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯋꯥꯡꯂꯦꯟ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯝꯅ ꯊꯕꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯊꯕꯥꯒꯤ ꯃꯄꯨꯔꯣꯏꯕ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛ ꯂꯥꯏꯕꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯀꯣꯃꯜ ꯃꯊꯪ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯊꯕꯥ ꯃꯅꯨꯡꯗ ꯀꯟꯅ ꯂꯥꯎꯔꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯋꯥꯡꯂꯦꯟꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯕ ꯊꯕꯥꯗ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯊꯕꯥ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯋꯥꯡꯂꯦꯟꯒꯤ ꯃꯄꯥꯕꯨꯡ ꯀꯣꯃꯜꯅ ꯊꯣꯡ ꯑꯁꯦ ꯐꯛꯀꯥꯏꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟꯅ ꯊꯣꯡ ꯑꯗꯨꯕꯨ ꯀꯧꯈꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯤ ꯃꯅꯨꯡ ꯑꯗꯨꯗ ꯊꯕꯥ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯥꯇꯤꯜ ꯑꯗꯨꯗꯅ ꯀꯣꯟꯖꯤꯟꯗꯒꯤ ꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯥꯊꯔꯒ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯃꯜꯒꯤ ꯂꯣꯏꯅꯕꯤ ꯂꯥꯏꯕꯤ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯕꯥꯕꯨ ꯀꯟꯅ ꯍꯧꯗꯣꯛꯂꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯏꯁꯤꯡ ꯄꯣꯞ ꯊꯥꯗꯨꯅ ꯊꯕꯥꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯀꯟꯅ ꯍꯧꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯕꯥ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯋꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯀꯩꯗꯧꯔꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯊꯕꯥ ꯀꯞꯄꯗꯃꯛ ꯀꯞꯄꯤ ꯋꯥꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯤꯅ ꯋꯥꯡꯂꯦꯟꯗ ꯍꯥꯏꯗꯨꯅ ꯊꯕꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯤ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯍꯣꯡꯗꯣꯛꯄꯤꯔꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯊꯍꯜꯂꯤ ꯑꯗꯨꯒ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯊꯕꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯅꯣꯡ ꯉꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯨꯔꯤꯕ ꯑꯁꯤꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟꯅ ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤ ꯅꯪꯅ ꯀꯩꯗꯧꯕꯒꯤꯅꯣꯕ ꯋꯥꯏꯒ ꯁꯤꯠꯇꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯇꯧꯔꯤꯕꯗꯨꯕꯣ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯟꯕꯗꯃꯛ ꯉꯥꯏꯔꯒ ꯂꯩꯔꯝꯂꯤ 4 ꯐꯥꯎꯕ ꯇꯥꯔꯝꯗ꯭ꯔꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇꯁꯨ ꯏꯉꯛꯇ ꯉꯛꯆꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯕꯤ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯊꯕꯥꯗ
hai faja fajana lainana batau aduga wanglen nang sune ibe mase khara senana batau matoma thada kanuko asom na hairam laga laibi chatkri komal na kari kamdori bano haiduna thongjin pan dagi hangi laibi na wafam puna mak hairi aduga makhoi gi ka da chatminakhi matam aduda komal na makhoi gi ka yaurabada laibi de wansilaktuna hai namsin khiba adubu amuk mathi phung laba jala maibana haibada mara tawriba thabak asina mapung phana phagani haibadi leiti adubu khara makhai di section ba phai hai khibani kamdau sige amaibadu tanabana phagadoribra wafam murda laibina tumina layu ta khiba tare haidana machin meli somdana kamdauri thaba wanglende yenglaga yumasida phattaba but bread laitin kaya ma laiba mali aduna layamutang khoram thoksi hairi wafam murda wanglenna hoi nangna bu yarabadi nuai trabadi ai aduma yengthoke babung dasune ai haikragi ai khoi khanga chanaba maiba amusulai maibuda koragane yenghanaba tawgi thoine hena khanjalunu da sida ko thaba walande mun yenglaga yum masida nokhoida kana ya yengthinaba laiting mai linaba misaksing khangba maiba maibi khana khibaga leibro haiduna hanglakpada wanglenda karimta leitida karigino dubo matamadu thaba karisu haidi sum hangbani haiduna tumina leikrei wari watai khara sari ngai ama tawri ngai haujikti nongsu ngafum toroklei lambi lamjau ta gari singna yangna lalonbi puduna thauba horon khongba amadi mi launobagi khonjal sing tarakpada giti mahai loina mahaugat naraklei ayuk aduda thaba amuhanna wachit wairam tawi aduga mahake mapuroiba wanglen sanghanduna bathroom da iruja maithajarba matungda mahak laiduk thangmi thankhri madugi matung ngehak leraga wanglen phone tawkhibadagi lakbane haiba makhoi miyoi ahum laktuna bathroom gi thong adubu yamna kana semjilli asomna bathroom gi thong ado semjilliba kangbu aduna wari sanai masik bathroom se ngaita moina phakari bisipu kari gi wereba jano matamaduda amanamu khomi khangdini masik bathroom gi sosi khara bera kabra kaino handakti khara tangba khara phabama hapchilamasi ngangnariba do chakhum da chalo liba thabana taraduna bathroom gi manakta leiriba miyosing adugi manakta sangsillaklaga karino haridubo bathroom sibu ngwangda su smana dum kaibro thabak suriba aduna hoi teima mamangda su amurak anira kaidana aikhoina semjakhiba leiri mamang thakte semkhiba matung ikan kanadana amuk su semkhibani arudagi ti amuk khana hairakkhidre ngasi amu hairakliba isini wafam matu thabana khara chingrap tauna ani suba haiba adugi sengkhra matung amu hana hairakkhidre haisi kayam kuiragi iteima chahi pharabani ko hoi iteima chahi pharamani thaba wa makha taramdre o hairam laga mahak chaloli badu mai wonsin khri za thaba hoigi leiriba chakhum asidagi ilap laptana makoi ki bathroom ado leibani maramaduna mardo bari sanabado ita tanai masigi matung chalon ba lorduna thabak suriba sing adugi sa piramle aduga mathang chalon na piramlo matung da wanglen koi thirei wanglen di thabak suriba sing aduna khwaidagi tangba phaba su ama lawrugani haiduna chatkhri aduna leiti haiduna khomli thaba wanglen da wa khara hangningbada masado langtak naribani matau asamna mikub khara leraga wanglen su halakli wanglen he halakpaga thabana wa hangge tawi adubu thabak suriba sing amadi wanglen gi mapabung komal mokhoi mayam ama tawduna masigi sosna kayam phaba kraida panba kamdauba masidi karmain tawbuno haiduna wari watai kaya sanaraga leikhibaduda thaba wa ge su hairudri mahak sai sing thongboromda mayon sinki laibi su mamong nupi thawana sak thongliba aduda yausanduna mateng pangshallari matam madu thabana laibida ima aikhoi ki bathroom gi thongse mamangda su sumaina kaiba khara laikhrena hai kamai toinu dubo wahang adu tabada laibi masatu idak thakali kari khumgadabono khangdabagum ngehak tumina lei matam madu thabana ima tabro wafam madu laibina kari suna teda asiki thong ase amu bera amu kabani aise nang asu hena khanglibaduni isa kaya fatti
ꯑꯃꯨꯛꯅꯦ ꯊꯥꯖꯤꯟꯁꯤ ꯐꯨꯜꯂꯒ ꯋꯥꯟꯊꯕꯤ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯕꯥꯠꯔꯨꯝꯁꯤ ꯍꯥꯟꯅꯅꯦ ꯌꯥꯝꯅ ꯐꯨꯜꯂꯝꯈ꯭ꯔꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯕꯨ ꯃꯅꯤꯡꯂꯣꯝꯗ ꯃꯈꯨꯜ ꯑꯃ ꯐꯥꯠꯈꯤꯕꯗꯒꯤ ꯈꯔ ꯐꯔꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯗꯨꯗ ꯑꯩꯗꯤꯅꯦ ꯍꯥꯔꯠꯁꯤ ꯈꯔ ꯁꯣꯟꯕꯅꯤꯅꯅꯦ ꯃꯅꯨꯡꯗ ꯐꯨꯟꯀꯠꯂꯛꯇꯅ ꯍꯦꯛꯇꯃꯛ ꯋꯥꯟꯊꯕ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯅꯀꯨꯕꯣꯛ ꯀꯣꯃꯜ ꯍꯣꯏ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟ ꯍꯣꯏꯅ ꯍꯦꯛ ꯐꯛꯀꯥꯏ ꯑꯗꯨꯗꯒꯤꯅꯤ ꯃꯈꯨꯜ ꯍꯨꯠꯂꯒ ꯐꯥꯠꯈꯤꯕꯁꯤ ꯑꯗꯨꯃꯥꯏꯅ ꯐꯥꯠꯈꯤꯕꯗꯒꯤꯗꯤ ꯑꯩꯁꯨ ꯈꯔ ꯐꯔꯗꯅ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯅꯪꯅ ꯑꯃꯨꯛ ꯉꯔꯥꯡꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯦ ꯍꯥꯏꯗꯅ ꯐꯛꯀꯥꯏꯔꯨꯕꯗꯒꯤ ꯑꯃꯨꯛ ꯁꯦꯝꯍꯜꯂꯤꯕꯁꯤꯅꯤ ꯑꯗꯨꯒ ꯌꯦꯡꯍꯣꯏ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯗꯦꯗꯅ ꯃꯄꯥꯟꯗ ꯊꯣꯛꯑ ꯑꯤꯔꯨꯖꯔꯤꯕꯁꯤ ꯑꯗꯨꯒꯤꯅꯤ ꯑꯩꯗꯤ ꯅꯣꯏꯒꯤ ꯑꯁꯨꯃꯥꯏꯅꯅꯦ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯏꯖꯕꯁꯤ ꯁꯣꯔ ꯐꯨꯜꯂꯤꯅꯦꯍꯦ ꯅꯣꯏꯕꯣ ꯂꯥꯏꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯊꯕꯥ ꯏꯄꯦꯟ ꯄꯦꯟꯖꯔꯝꯗꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯕꯗꯨꯗ ꯊꯕꯥ ꯀꯔꯤꯕꯨꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯑꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯕꯥꯠꯔꯨꯝꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯋꯥꯡꯂꯦꯟ ꯀꯣꯃꯜ ꯂꯣꯏꯅꯃꯛ ꯌꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯕꯛꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯣ ꯍꯟꯅꯈ꯭ꯔꯦ ꯋꯥꯡꯂꯦꯟꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯃꯇꯤꯛ ꯆꯥꯅꯁꯨ ꯄꯤꯈ꯭ꯔꯤꯕꯅꯤ ꯁꯨꯝꯅ ꯈꯛꯀꯤ ꯁꯣꯗꯣ ꯐꯛꯀꯥꯏꯕ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯉꯥꯏꯇ ꯐꯛꯀꯥꯏꯕꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯄꯥꯜ ꯑꯗꯨꯁꯨ ꯐꯅ ꯅꯤꯡꯊꯤꯅ ꯆꯦꯛꯈꯥꯏꯔꯤ ꯃꯐꯣꯠ ꯐꯣꯠꯂꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯐꯛꯀꯥꯏꯃꯟꯕꯗꯒꯤ ꯕꯨꯔꯥ ꯑꯣꯏꯅ ꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯈ꯭ꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯀꯣꯃꯜ ꯃꯥꯒꯤ ꯊꯕꯛ ꯆꯠꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯅꯊꯣꯛꯈꯤ ꯋꯥꯡꯂꯦꯟꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯔ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯎꯅꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯀꯣꯃꯜꯕꯨꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯀꯩꯔꯣꯅ ꯑꯣꯄꯦꯠ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤ ꯊꯕꯥ ꯑꯃꯗꯤ ꯂꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯕꯥ ꯑꯃꯗꯤ ꯂꯥꯏꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤꯉꯩ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯄꯔꯞ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯗꯨꯀꯥꯟꯗ ꯉꯥ ꯌꯣꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯍꯧꯔꯦ ꯉꯥꯁꯨ ꯌꯥꯝꯅ ꯍꯣꯡꯍꯧꯋꯤ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯍꯧꯋꯤ ꯏꯅꯦ ꯂꯥꯏꯕꯤ ꯅꯍꯥꯛꯅ ꯉꯥ ꯌꯣꯟꯕ ꯂꯥꯛꯂꯕꯗꯤ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯕꯗꯨ ꯂꯥꯛꯏꯕꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯉꯥꯗꯣ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯕꯤꯁꯨ ꯐꯔꯦꯗ ꯐꯥꯝꯗꯒꯤ ꯐꯥꯔꯛꯄ ꯉꯥꯇꯦꯛ ꯉꯥꯅꯧ ꯆꯥꯅꯤꯡꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤ ꯊꯕꯥꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯅꯕ ꯁꯤꯟꯅꯔꯝꯂꯤꯕꯅꯤ ꯊꯕꯥꯗꯣ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯍꯧꯕꯗꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯦ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯍꯥꯛꯅ ꯍꯦꯛ ꯑꯍꯥꯟꯕ ꯎꯕꯗ ꯑꯗꯨꯃꯛ ꯀꯤꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯈ꯭ꯔꯕꯅꯤ ꯌꯨꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯕꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯑꯗꯨꯒ ꯑꯃ ꯏꯔꯣꯟꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛ ꯂꯥꯏꯕꯤꯅ ꯂꯩꯔꯛꯂꯤꯕ ꯉꯥ ꯑꯗꯣ ꯇꯥꯎꯕꯨ ꯇꯥꯎꯔꯕꯁꯨ ꯊꯣꯡꯂꯕꯁꯨ ꯃꯗꯨꯗꯕꯨ ꯍꯥꯞꯂꯕꯁꯨ ꯑꯃ ꯏꯔꯣꯜꯂꯒ ꯇꯥꯎꯔꯒꯕꯨ ꯆꯥꯔꯕꯁꯨ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯑꯂꯨ ꯈꯦꯠꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒ꯭ꯌꯥꯁꯀꯤ ꯃꯅꯥꯛꯇ ꯊꯝꯕ ꯒ꯭ꯌꯥꯁ ꯂꯥꯏꯇꯔ ꯑꯗꯣ ꯃꯈꯥꯗ ꯀꯨꯗ꯭ꯔꯣꯛ ꯂꯥꯎꯅ ꯇꯥꯔꯛꯏ ꯊꯕꯥ ꯒ꯭ꯌꯥꯁ ꯂꯥꯏꯇꯔ ꯑꯗꯨꯅ ꯇꯥꯔꯛꯄꯗꯨꯗ ꯏꯪꯉꯛꯏ ꯄꯥꯛ ꯈꯨꯡꯒꯠꯇꯦ ꯑꯂꯨ ꯈꯦꯠꯂꯝꯂꯤꯕ ꯑꯗꯣ ꯁꯞ ꯂꯦꯞꯄꯤ ꯊꯥꯡ ꯑꯗꯨꯅ ꯑꯂꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯈꯨꯕꯤ ꯑꯗꯨꯅ ꯊꯥꯡꯒꯤ ꯊꯥꯡꯅꯝ ꯑꯗꯨꯗ ꯅꯝꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤꯠꯌꯦꯡꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯥꯔꯛꯈꯤꯕ ꯒ꯭ꯌꯥꯁ ꯂꯥꯏꯇꯔ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯁꯤ ꯒ꯭ꯌꯥꯁ ꯂꯥꯏꯇꯔ ꯑꯗꯣ ꯃꯆꯤ ꯁꯨꯡꯂꯦꯡꯗꯦ ꯑꯗꯨꯃꯛ ꯂꯩꯔꯤ ꯊꯕꯥꯅ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯌꯨꯝꯁꯤ ꯏꯇꯣꯝꯇ ꯂꯩꯕꯁꯤꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯂꯨꯗꯣ ꯈꯦꯠꯀꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯊꯥꯡꯅ ꯂꯦꯜꯂꯒ ꯁꯣꯛꯂꯒ ꯂꯩꯔꯝꯂꯦ ꯏꯁꯨ ꯌꯥꯝ ꯐꯖꯅ ꯕꯤꯔꯤ ꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯦꯠꯇꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯂꯨꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯡꯆꯥꯏ ꯆꯈꯥꯏꯗꯨꯅ ꯉꯥꯡꯂꯒ ꯋꯣꯔꯣ ꯄꯥꯊꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯈꯨꯠ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯈꯥꯗ ꯊꯥꯕ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯊꯝꯕ ꯀꯥꯊꯣꯛ ꯀꯥꯟꯁꯤꯟꯒꯤꯗꯨꯗ ꯊꯝꯕ ꯈꯣꯡ ꯈꯨꯠ ꯇꯩꯊꯣꯛꯅꯕ ꯊꯝꯕ ꯕꯣꯔꯥ ꯃꯆꯦꯠ ꯃꯥꯟꯕ ꯑꯗꯨꯗ ꯍꯦꯛ ꯅꯦꯠꯁꯜꯂꯨꯔꯦ ꯀꯥꯔꯄꯦꯠ ꯑꯗꯨꯗ ꯅꯦꯠꯁꯜꯂꯨꯕꯗꯒꯤꯗꯤ ꯃꯍꯥꯛ ꯇꯨꯒꯦ ꯇꯧꯕꯗꯒꯤꯗꯤ ꯂꯩꯃꯥꯏꯗ ꯃꯈꯨꯠꯅ ꯒꯤꯠꯂꯥꯎ ꯅꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯁꯨ ꯁꯣꯛꯂꯝꯗ꯭ꯔꯦ ꯏꯁꯨ ꯑꯃꯗ ꯊꯣꯛꯂꯝꯗ꯭ꯔꯦ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯕꯥ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯈꯨꯠꯇ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯗꯥꯏꯅꯦ
ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤ ꯑꯁꯤꯁꯨ ꯊꯥꯡꯅ ꯂꯦꯟꯈꯤꯕꯅꯤ ꯑꯗꯨꯒ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯏꯪꯉꯪꯉꯪꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯊꯥꯕꯥ ꯃꯁꯥꯗꯣ ꯄꯪꯀꯤꯗ ꯀꯤꯔꯤ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯄꯒꯨꯝ ꯇꯧꯔꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯔꯐꯨ ꯁꯅꯥꯕꯨꯟ ꯕꯥꯜꯇꯤꯟ ꯃꯛ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯤ ꯊꯥꯕꯥꯅ ꯄꯠ ꯆꯪꯁꯤꯟꯗꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯥ ꯇꯥꯅ ꯑꯂꯨ ꯑꯗꯣ ꯈꯦꯠꯀꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯣ ꯆꯤꯡꯊꯣꯛꯈꯤꯕꯒꯨꯝ ꯇꯞꯅ ꯈꯖꯤꯛꯇꯪ ꯆꯤꯡꯊꯣꯛꯏ ꯊꯥꯕꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕꯗꯨꯗꯤ ꯑꯗꯨꯃꯛ ꯐꯝꯊꯔꯤ ꯑꯗꯨꯝꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯐꯝꯂꯨꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯊꯨꯜ ꯑꯗꯣ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯇꯞ ꯅꯞꯁꯟꯈꯤꯕꯒꯨꯝ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤ ꯃꯈꯣꯡ ꯑꯅꯤ ꯑꯗꯨꯁꯨ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯒ ꯇꯞ ꯅꯞꯁꯤꯟꯅꯅ ꯀꯔꯛ ꯆꯤꯡꯁꯤꯟꯈ꯭ꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯧꯔꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯔꯛ ꯂꯥꯛꯅ ꯄꯨꯟꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ ꯊꯥꯕꯥ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯅꯝꯂꯒ ꯐꯨꯒꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯅꯞꯁꯤꯜꯂꯒ ꯂꯩꯈ꯭ꯔꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯆꯣꯛꯊꯈ꯭ꯔꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯔꯤꯕꯗꯣ ꯊꯥꯕꯥꯅ ꯈꯪꯉꯤ ꯊꯥꯕꯥꯅ ꯅꯪ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯉꯪꯂꯒ ꯅꯣꯛꯂꯤ ꯑꯗꯨꯝꯅ ꯅꯣꯛꯂꯛꯄꯗꯨꯗ ꯊꯥꯕꯥ ꯈꯪꯂꯦ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯃ ꯅꯠꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯊꯥꯕꯥꯅ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯁꯨꯝꯕ ꯇꯧꯕꯤꯔꯤꯕꯅꯣ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ ꯅꯍꯥꯛꯄꯨ ꯕꯨꯠꯂꯣ ꯅꯍꯥꯛꯄꯨ ꯂꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥꯒꯤ ꯇꯨꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯊꯥꯕꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯅꯥꯔꯣꯝꯗ ꯅꯪ ꯆꯠꯈ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯥ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯊꯥꯕꯥ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯋꯥꯡꯂꯦꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯥꯏꯕꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯨꯕꯣꯛ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯀꯣꯃꯜꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯕꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯣ ꯂꯥꯎꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯑꯂꯨ ꯈꯦꯠꯄꯒꯤ ꯊꯝꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯖꯔꯪ ꯄꯥꯏꯈꯠꯂꯛꯇꯨꯅ ꯊꯥꯕꯥꯒꯤ ꯆꯔꯝꯗ ꯊꯝꯈ꯭ꯔꯤ ꯊꯥꯕꯥ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯀꯥꯗ ꯌꯦꯠꯂꯤꯕꯅꯣ ꯅꯍꯥꯛ ꯅꯊꯣꯏ ꯑꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯏꯀꯨꯏꯗꯅ ꯌꯨꯝ ꯑꯁꯦ ꯃꯨꯠ ꯇꯥꯛꯂꯒꯗꯕꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯍꯥꯏꯗꯠꯇꯨꯅ ꯂꯣꯏꯅꯃꯛ ꯍꯥꯠꯂꯒꯗꯕꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯂꯥꯏꯔꯕ ꯇꯣꯔꯣꯠ ꯇꯥꯔꯕꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕ ꯑꯃꯗꯤ ꯏꯃꯥ ꯏꯆꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯈꯣꯏꯗꯤ ꯂꯦꯝꯅ ꯑꯃꯠꯇ ꯊꯝꯂꯣꯏ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯥꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯖꯧ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯥꯟꯗ ꯂꯩꯇꯦ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯀꯟꯕꯤꯌꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯇꯞꯅ ꯇꯨꯡꯂꯣꯝꯗ ꯆꯤꯡꯊꯣꯛꯈꯤ ꯑꯗꯨꯅ ꯆꯤꯡꯊꯣꯛꯈꯤꯕꯗꯨꯗ ꯊꯥꯕꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯄꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥꯅ ꯃꯃꯤꯠ ꯑꯗꯣ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯊꯥꯕꯥꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯕꯨꯗꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯗꯣ ꯊꯥꯕꯥꯅ ꯃꯈꯣꯜ ꯇꯥꯏ ꯑꯗꯨꯒ ꯊꯥꯕꯥꯒꯤ ꯃꯁꯥꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯥꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯃꯅꯥꯛꯇ ꯂꯥꯏꯕꯤ ꯑꯃꯗꯤ ꯂꯥꯏꯕꯤꯗ ꯉꯁꯥꯏ ꯉꯥ ꯌꯣꯟꯕ ꯂꯥꯛꯏ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯕꯥꯅꯤ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯊꯥꯕꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯥꯟꯅꯒꯨꯝꯅ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯑꯐꯥ ꯑꯄꯨꯟꯅꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯊꯥꯕꯥ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞꯂꯕꯅꯤ ꯊꯥꯕꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯧ ꯑꯣꯏꯕꯤꯕ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥ ꯂꯥꯏꯕꯤꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯕꯥꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯂꯥꯏꯕꯤꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯉꯥ ꯌꯣꯟꯕ ꯂꯥꯛꯏ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯥꯁꯨ ꯀꯤꯔꯛꯂꯕꯖꯥꯠꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯨꯗ
Matam madu laibido isau sauningna ama tawre natini nangi nemisida adugumba bud pret tanalai hingsaya tamba I nai ngakta uraga leirabara banangbo nati ahing tumdaba makai adugumba hingsaya tamba phuna chainaba kaunabagi da yengaga leirabanina namita chori pari pangmudu uba tabani aikhoina leiringai di phaido aikhoina leitrakadadi nangi namitane pangmudu ubagi wani yengu aikhodi nongmudu su urudi wafam adu tabada thaba wa makha amuk tarodre tumina lei matam adu laibina nangne aikhoi ki imungse pura banghan dori ba kainom tawri yengu hajik la manupi adusu imung ase singnaraga thokhetana wafam adu thaba tumina leirambadagi ima adu masi aina hajinabadi nati laibina yare khage aine wanglen laklaga ne thabak singsi matangda loina ma hairagi asom na haram laga laibi paraprap thoki matam madu thabana ima ai tomda leiba kiji pura leiminase wafam madu laibina phat jengthorok laga hai nga gi paisa pijam tribune ise nga paisa piru gi doribani adabu gane hatta muso larga leiramo adum na haram laga laibi paraprap thoki murum soli numit taraga thongno chene haiba su khangtaba aduga mahana daing table mathaktuda koilaw lawraga yum mastal lakwa mi singbu kihan khangaledana aikhoi ki imung se badana pi na batawribani asomna ngangla chakhribadu thaba su taribani thaba tuminna wakhalla makhallibani yum masida kuina lerabadi mahake punsi phawba manglaba yai marmatuna mahak mapam ta halasira haiduna khallibani asomna wakhal khallaga unglaga leiringai wanglendo changnai wanglena thabana unglaga yengkiba miyam amada aduma yenglaga unglaga leirambadуда wanglena hai kaidore thaba karisu haidi wanglenda haifitang jinglai aduga mahana yengli baike aduda tumina yenglaga unglaga leikhi wanglen changsilaga daing table adugi manakta thamiba chokri aduda phamlaga hai kaidorogi mi thung gamsal londi puhang hanglaga leirami imana kai chakraba pabung ti alak thlak tribro thaba karibata khumdi wanglen da phawba yengtaba makai tumina dumak dairi wanglena kaidorogi minangbo nasadi saw sonbugum tawi thaba na kariyamata khumlak trabadu da wanglena thaba ki yengdumda paraga kaidorogi minangbo thaba ngasaidagi karigum wakhallamata manglurabugum ngak leuraga khangai khangjin noina haima kayang kuirege lakpa wanglen do ingangangna karino nangbu ai lakbaga mata khangudrabro oi khangudri o nangdi ngasangi krai leuriba ha ai lakbaga khangudri budubo nangbo aingonda hatti yeng chibadaine aduga aina kobaga si haife yengaga amo mu leithokhi gidra nati kaidoroge bunangbo thaba do asum tumin wanglen ngangwa singdo tarambadagi matomta kapthorokle matamrda wanglena kaidoroge nangbo ha kari imana kai harageba asumna thaba bu themjinbiri matamrda thaba na imunga sida karigumba amadi leiri aina haibase nakoi kanamta thajibiri haujiksu aina chak thonglingaida karino mayam ma thokri matau asumna thaba do kapna wari punamak liri wafam punamak taraga wanglena hairakli nangna khanggadaba khara leiri aikhoi gi imungse thayan hauna ina kaira khunba machin chaba imung ama oina aduma horoi aduna mi singane aikhoi gi imungsi yam yengchinbani aduna kina khangnaba aikhoi gi imungse munaba banghai da hajilakpa orongani adudugane nangusu yummasda leibang ngamdanaba mine thadilakpa sodana oirongani maiba ma kauragane amuktang yengthukhandaba yararoi ai pabungda suhaigigi thone hena khanjaluraganu haujikti aisu laidana adumna hainringai laibido ngang changai aduga nipa amagi khonjal su tai haiduna yamna singnana kanaga mo wari saribano haiduna changlakpada wanglen leiram badu da laibina haima nangdi lakwa kayam kuire nang lakwa matamdadi thawase kaibe taromdabro matammaruda wanglena imadi krai chaluribano thabagi manipok laibi tumina ngak lai aduga hai nana kariyamo hajilure matamadu thabana imai kaimta haidi wanglena karinuni ima aina hangbana ma khumupana ma ima bograi chalugeba ho nga khara jomba laida jinguri bani
tu sini se ikhoi mayam punna samina ge dana aina nga sai lakka matam dadi thawa se kai roma tawraga le hobuni ne hauji nang lalabani na faramani adum na haram laga laibi phat thokhi thungin pan jorok pada laibi na phat wansil laga nga ga do semlaga ne tawra khopra thongra tawro laibi do phat chakhi matam mar do wanglen na khoi ma sidiba karom dagi sawnu ma gisna atum na hairaga thabagi manaka leiba nga singdo jara semdar i hawjiti wanglen wa chabeng ngangba amadi ate wari kaya ma sajalakpadu da thabasu ngasaidagi phumbang naramado khara makhai phari mahaksu wari sajanbadu da yausalaktuna hawjiti mi amani langlabani na mahaki kirambo bosing wakhal sing do loina mangkhri ngahak leraga wanglengi mapabung komal su halaktuna wari watai kaya ngarang sajalakpadagi di imung to khara langlabadu dadi thawagi kirma punnamak loina mak phakri masigi matung chai sing sarba matung da magi thokpa mahai loina mak tumna khri thabasu nungai na tumkhri matawa sunna tumla khra matung ahing nongyai gi matam yoksalakli matam se pung baro chap chanani thaba do kana gumba amana murum sonbagi makhol tai haiduna mikap tholai mahana mikap tholapadi karimta takhidre adubu mahak ising yamna khorang le haiduna phamungdagi kumtharaga makoi gi kachingda thamliba filter adu sangsilaklaga ising khare yari adubu ising taraktre ising yoromdre thabana as sisu ising jaromdre ne tawisi asum na hairaga freeze hangtoktuna ising ayingbu yawribra haiduna yengi adasu ising amata yoromdre kayu tawrisibo pungkang he kangida haiduna sakhum lomda lagna ba mahak parap lakli tongin mapanda thamliba labado thali aduga saksangda thananaba suido tek thaduna saksunglomda sangsilai aduga ising khara yaraga mabuk pena thakli adumna ising thaklingai glass ado machinna umlaga mamit haipet uislap tawna ising singlingai matamaduda nakanda leiriba makhoi gi saksangda changlakadoriba thongjimpan adudagi nakal amada kanagumba ma samlaga chatkribadu thabana haipet uhobada isingdo ahu haduna phat leithoktroi jingai madugi matung mahak haribato pharaba matungda leimaga tarib ising singado phajana teithoklamli aduga glass ki ising ado chat haidoklamnaga mahak tapna kanano ma leiba malida haiduna tupina chakla jingai asomna mahana chatlaga jinglakpa aduda kanasu leiramdi masidagi mahana saksangi mayado tek amu muthulakpa matamdadi tang table manakta kanagumba ma liplaga leiribatu thabana ui madu ubada mahak swai lawi amamarakta lepanina kanano haibadi khangdre thabana haujik leiriba kagi jaga adudi mai thanbanina marudagi ngalakpa maingal aduna chaksang ado khajik ti ngalibani aduna chaksang aduda kanagumba ma leplibadu mapung phan udrabasu kanagumba ma lepli haibasidi khanglibani masidagi di mahana saksangi balap ado amuk thanma matamdadi mana hori ujik uriba kanagumba ma lepagi saktam ado mangkhri karimata leiramdre thabado inga ngakna amuka sumai muthali hanta mukti ngasai lekhiba jaga ardagi magi maikairomda khara naksalai aduga musin munna wangna lepaga leiri thabado madu urubadagi di swai lauduna mahaki karomda chatlagi haiduna phat leithokpadadi mahanga leiriba ka adugi mathakta paliba ceiling fan aduda nupi ama thori yalaga leiramlei aduga ceiling fan aduga konana uru ungduna leiramli bani madu urubada thaba kanna lauraga miradu uisalli matamaruda mahaki makhongado pairaga kanagumna asum singi aduga mahaki lukhamlumda su tapna marakli aduma torokpada thaba makhong makut farang chongduna masa adusu phat kanthokduna koilau lauri thabana aduma torokpaduta imunga tumduna leiriba wanglen komal laibi loinamak budrung chinthoknarakle kari torobage haiduna matamadu thaba koilau lauraga kaplaga leiramba aduda mayam chensilaktuna kaidoroge nangbo haiduna wanglena thabage masa paiduna nomlubdadi thaba mamit pangthorakle aduga mahana hojik ukibado karimata leiramdri ceiling fan adudasu karimata yalamdri matam madu thabana mahana hojik ukiba saksangda mi ke saktam mamba uraga
ꯕꯂꯞ ꯃꯨꯊꯠꯄ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯅꯛꯁꯜꯂꯛꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯁꯤꯂꯤꯡ ꯐꯦꯟ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯈꯤꯕꯗꯣ ꯂꯣꯏꯅꯃꯛ ꯇꯝꯃꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯒ ꯂꯥꯏꯕꯤꯅ ꯏꯕꯦꯝꯃꯅ ꯑꯇꯩ ꯂꯥꯏꯔꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯗꯣꯛꯇꯔ ꯑꯃꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯂꯥꯌꯦꯡꯊꯣꯛꯎ ꯑꯩꯈꯣꯏꯗꯗꯤ ꯎꯗ꯭ꯔꯒ ꯅꯉꯣꯟꯗ ꯎꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯗ ꯋꯥꯡꯂꯦꯟꯅ ꯈꯪꯉꯦ ꯌꯥꯔꯦ ꯏꯕꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯕꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯄꯨꯁꯤꯟꯈꯤ ꯑꯗꯨꯒ ꯋꯥꯡꯂꯦꯟꯅ ꯁꯠ ꯂꯩꯊꯣꯛꯂꯛꯂꯒ ꯑꯩ ꯍꯟꯗꯛ ꯍꯞꯇꯥ ꯑꯁꯤꯗ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯂꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯥꯗ ꯆꯪꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯂꯥꯏꯕꯤꯗ ꯀꯃꯜꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ ꯀꯣꯃꯜꯅ ꯂꯥꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯂꯅꯤ ꯍꯥꯏꯔꯤꯅꯦ ꯍꯟꯗꯛ ꯍꯞꯇꯥ ꯑꯁꯤꯗ ꯊꯕꯥ ꯑꯁꯤ ꯄꯨꯈꯤꯗꯧꯕ ꯃꯥꯜꯂꯤ ꯌꯨꯝ ꯑꯁꯤꯗ ꯏꯕꯥꯅꯤ ꯈꯛꯇꯃꯛ ꯂꯩꯍꯧꯒꯗꯕ ꯃꯥꯜꯂꯤ ꯈꯪꯗ꯭ꯔꯦ ꯐꯔꯅꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯂꯣꯏꯅꯃꯛ ꯑꯣꯜꯂꯛꯂꯤ ꯄꯦꯜꯂꯤꯅꯤꯀꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯃꯟꯁꯤꯜꯂꯛꯂꯕ ꯃꯨꯠꯁꯤꯜꯂꯛꯂꯕ ꯄꯨꯟꯁꯤ ꯑꯁꯤ ꯌꯦꯡꯅ ꯌꯦꯡꯅ ꯄꯣꯊꯥꯔꯨꯕ ꯍꯥꯏꯗꯨꯅꯤ ꯀꯣꯃꯜꯗꯣ ꯃꯀꯣꯛ ꯍꯥꯏꯔꯞ ꯅꯣꯟꯊꯔꯒ ꯌꯥꯝꯅ ꯃꯨꯟꯅ ꯌꯥꯝꯅ ꯇꯞꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯆꯪꯈꯤ ꯂꯥꯏꯕꯤꯗꯨꯁꯨ ꯂꯦꯞꯂꯒ ꯀꯣꯃꯜꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯒ ꯆꯪꯈꯤꯕꯗꯣ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯂꯒ ꯏꯃꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯕꯤ ꯏꯃꯥ ꯀꯅꯥꯅꯣ ꯁꯤꯗꯤ ꯃꯍꯥꯛꯅ ꯈꯪꯌꯦꯡ ꯌꯦꯡꯊꯣꯛꯈꯤꯕꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯥꯛꯁꯪꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯃꯃꯤꯠ ꯏꯂꯪ ꯂꯪꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯂꯥꯏꯕꯤꯗꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛꯁꯨ ꯀꯣꯃꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ ꯀꯣꯃꯜꯅ ꯅꯉꯣꯟꯗꯁꯨ ꯍꯧꯔꯛꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯥꯏꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯤ ꯀꯥꯡꯒꯜ ꯌꯦꯞꯁꯜꯂꯒ ꯇꯨꯃꯤꯟꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯀꯣꯃꯜ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯤ ꯑꯗꯨꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯏꯪꯕ ꯑꯗꯨꯒ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯗꯤꯄꯥ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯗꯤꯄꯥꯅ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤꯕꯨ ꯍꯦꯛ ꯎꯖꯕꯃꯛꯇꯗ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤꯗꯤ ꯗꯤꯄꯥꯅ ꯃꯈꯣꯡ ꯁꯣꯛꯂꯒ ꯈꯣꯏꯔꯝꯂꯛꯄꯗꯨꯗ ꯍꯩꯅꯗꯗꯨꯅ ꯐꯠ ꯍꯟꯗꯣꯛꯈꯤ ꯇꯧꯔꯤꯕꯁꯤꯗ ꯈꯪꯂꯤ ꯂꯥꯏꯕꯤꯅ ꯗꯤꯄꯥꯕꯨ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯃꯜꯅ ꯑꯩ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯈꯣꯡ ꯁꯣꯛꯂꯒ ꯈꯣꯏꯔꯝꯂꯒ ꯍꯩꯅꯗ꯭ꯔꯤꯕꯅꯤ ꯀꯥꯏꯗꯅ ꯂꯤꯆꯩꯁꯤꯅ ꯀꯟꯁꯤꯜꯂꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯀꯥꯗ ꯆꯪꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯃꯜꯅ ꯑꯣꯏꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯅ ꯄꯣꯔꯛꯂꯤꯕ ꯗꯤꯄꯥꯗ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯏꯃꯥ ꯕꯕꯥꯅ ꯀꯔꯤ ꯃꯃꯤꯡ ꯀꯧꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯥ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯃꯗꯣꯝꯆꯥ ꯑꯃꯅ ꯌꯣꯛꯂꯛꯄꯅꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯑꯃꯠꯇ ꯇꯝꯍꯧꯗ꯭ꯔꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯔꯤꯉꯩꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯋꯥꯡꯂꯦꯟꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯔꯛꯄꯗ ꯀꯣꯃꯜꯅ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯍꯥꯛꯀꯤ ꯏꯗꯣꯝꯆꯥ ꯑꯗꯨꯗ ꯅꯪꯁꯦ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯆꯦꯜꯂꯦ ꯆꯣꯡꯂꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯨꯗꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯍꯌꯦꯡ ꯆꯣꯡꯈꯤꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯤꯄꯥꯅ ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯃꯥꯟꯗꯦ ꯃꯗꯣꯝꯆꯥꯅ ꯃꯍꯥꯛꯁꯦ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯧꯌꯥꯝ ꯆꯥꯕ ꯄꯩꯁా ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯃꯜ ꯄꯤꯗꯨꯅ ꯊꯥꯖꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯋꯥꯡꯂꯦꯟꯅ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯤꯔꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯀꯣꯃꯜꯅ ꯑꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯥꯏꯔꯨꯗꯕꯗꯤ ꯌꯥꯔꯣꯏ ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯅꯨ ꯑꯩ ꯂꯩꯔꯤꯗꯅꯀꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯄꯣꯊꯥꯍꯜꯂꯨꯔꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯋꯥꯡꯂꯦꯟꯅ ꯗꯤꯄꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯕꯤ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯪꯗꯤ ꯑꯁꯤꯁꯦ ꯍꯥꯟꯅ ꯈꯪꯉꯝꯃꯣꯏ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯂꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯄꯣꯔꯛꯀꯅꯨ ꯑꯗꯨꯗ ꯆꯥꯃꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕꯕꯨ ꯅꯝꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩꯗꯤ ꯂꯣꯏꯔꯕ ꯁꯣꯝꯗꯅ ꯃꯔꯣꯟ ꯑꯃ ꯇꯥꯀꯦꯁꯣꯒꯤ ꯃꯆꯥꯅꯨꯄꯤ ꯗꯣꯛꯇꯔ ꯑꯣꯏꯕꯤꯗꯣ ꯁꯣꯝꯗ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯣꯏꯔꯕ ꯑꯩꯅ ꯋꯥꯐꯝ ꯑꯗꯨꯗ ꯀꯣꯃꯜꯅ ꯍꯥꯏ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯂꯥꯏꯕꯛꯀ ꯇꯝꯈ꯭ꯔꯕꯕꯨ ꯀꯅꯥꯅ ꯈꯦꯠꯄ ꯌꯥꯒꯗꯧꯔꯤꯕꯅꯣ ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯑꯃꯨꯛꯇꯪ ꯍꯪꯒꯠꯅ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯣ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯣꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯕꯥꯕꯨꯡꯅ ꯌꯥꯈꯤꯗꯕꯅꯤ
ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯝꯗꯨꯅ ꯂꯨꯍꯣꯡꯈꯤ ꯃꯇꯝ ꯀꯨꯏꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯒꯤ ꯅꯈꯨꯠ ꯆꯥꯕꯤꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯒꯦꯕ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯍꯣ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥꯅꯨꯄꯥꯗ ꯊꯣꯛꯇꯅꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯁꯤꯟꯖꯔꯤꯕ ꯂꯥꯏꯕꯤꯗꯣ ꯁꯥꯎꯗꯨꯅ ꯑꯃꯨꯛ ꯆꯪꯈꯤ ꯀꯣꯃꯜꯅ ꯂꯥꯏꯔꯕꯁꯤꯡꯅꯁꯨ ꯂꯥꯏꯔꯕꯒꯤ ꯃꯩꯆꯥꯛ ꯈꯪꯗ꯭ꯔꯕ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯕ ꯂꯣꯏꯔꯦꯅꯦ ꯇꯥꯏꯕꯪꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯃꯅꯤ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯅꯅꯕ ꯀꯧꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯗꯤꯄꯥ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯈꯤ ꯑꯁꯣꯝꯗꯒꯤ ꯗꯤꯄꯥꯒꯤ ꯃꯗꯣꯝꯆꯥꯗꯨꯅꯗꯤ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯨ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯅꯕ ꯀꯗꯔ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯤꯄꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯗꯤꯄꯥꯒꯤ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯄꯤꯔꯛꯄꯗꯒꯤ ꯋꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯃꯌꯨꯝ ꯅꯨꯄꯤ ꯃꯌꯨꯝ ꯄꯨꯂꯞ ꯁꯥꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯀꯣꯏꯍꯜ ꯂꯩꯍꯟ ꯑꯣꯏꯔꯤꯕ ꯃꯇꯣꯝꯇꯁꯨ ꯄꯣꯛꯂꯤꯕ ꯋꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯑꯁꯨꯝꯅ ꯐꯨꯖꯨꯃꯖꯨ ꯂꯣꯏꯁꯤꯟꯈꯤꯕ ꯑꯁꯤꯗ ꯂꯥꯏꯕꯤꯗꯤ ꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯗꯤꯄꯥꯕꯨ ꯃꯍꯥꯛꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯝꯗꯦ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯕꯇ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯂꯛꯅꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯛꯅ ꯂꯩꯔꯛꯄꯅ ꯋꯥꯡꯂꯦꯟꯗꯣ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯒꯤꯗꯃꯛ ꯃꯄꯥꯟ ꯂꯝꯗ ꯊꯥ 6ꯀꯤ ꯀꯣꯔꯁ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯔꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯃꯥꯡꯍꯜꯂꯔꯣꯏ ꯈꯜꯂꯗꯨꯅ ꯂꯥꯏꯕꯤꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯃꯜꯅꯁꯨ ꯊꯤꯡꯂꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯕꯨ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯆꯥꯅꯨꯄा ꯋꯥꯡꯂꯦꯟꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯣꯝꯗ ꯂꯥꯏꯕꯤꯅ ꯗꯤꯄꯥꯕꯨ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯑꯌꯨꯛ ꯉꯟꯇꯥ ꯃꯝꯂꯤꯉꯩ ꯏꯪꯈ꯭ꯔꯕꯗꯨꯗ ꯏꯁꯤꯡ ꯑꯏꯪꯕꯅ ꯏꯔꯨꯖꯍꯟꯕ ꯑꯗꯨꯒ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯋꯥꯏꯆꯤꯠ ꯋꯥꯏꯔꯝ ꯇꯧꯍꯟꯕ ꯑꯗꯨꯒ ꯂꯥꯏꯕꯤꯅ ꯉꯟꯇꯥ ꯍꯧꯔꯛꯄ ꯃꯇꯝꯗ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯔꯝꯗ꯭ꯔꯕꯗꯤ ꯐꯃꯨꯡꯗꯒꯤ ꯐꯥꯎꯕ ꯃꯁꯝ ꯐꯣꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯗꯤꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯑꯗꯨꯃꯉꯥꯏ ꯆꯤꯡꯊꯣꯛꯇꯨꯅ ꯍꯦꯛꯇꯃꯛ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯠ ꯅꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯣꯃꯜꯅ ꯈꯪꯉꯤ ꯃꯥꯅ ꯎꯕ ꯀꯥꯟꯗꯗꯤ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯎꯗꯕ ꯀꯥꯟꯗꯁꯨ ꯑꯌꯥꯝꯕꯅ ꯑꯣꯠꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯗꯤꯄꯥ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯂꯛꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯂꯥꯏꯕꯤ ꯍꯥꯟꯅ ꯁꯥꯎꯔꯝꯕꯗꯒꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯈꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯈꯤꯁꯤꯒꯦ ꯃꯥꯡꯍꯟꯈꯤꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯜꯂꯤꯉꯩ ꯆꯔꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯁꯤꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯤꯅ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯗꯤꯄꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯀꯔꯤ ꯁꯔꯧ ꯁꯤꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯖꯥꯠ ꯖꯥꯠꯅꯤ ꯃꯍꯥꯛꯅ ꯁꯤꯟꯈ꯭ꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯕ ꯒꯨꯟꯗꯥꯁꯤꯡ ꯅꯦꯛꯂꯒ ꯃꯍꯥꯛꯀ ꯑꯔꯨꯟꯕ ꯃꯔꯤ ꯂꯩꯔꯦ ꯍꯥꯏꯖꯤꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯅꯝꯐꯨ ꯍꯥꯐꯨꯗ ꯂꯥꯛꯍꯜꯂꯒ ꯕꯗꯅꯥꯝ ꯄꯤꯔꯒ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯀꯌꯥꯔꯛꯅꯤ ꯍꯣꯠꯅꯈꯤꯕ ꯑꯗꯨꯕꯨ ꯗꯤꯄꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇꯃꯛ ꯎꯍꯧꯕ ꯑꯗꯨꯅ ꯗꯤꯄꯥꯒꯤ ꯃꯥꯒꯤ ꯃꯔꯥꯟ ꯄꯤꯐꯝ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠꯇꯣ ꯋꯥꯡꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯍꯞꯇꯥ ꯑꯃ ꯈꯔ ꯍꯦꯟꯕꯗꯃꯛ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤ ꯑꯃꯗꯤ ꯗꯤꯄꯥ ꯀꯔꯤꯒꯨꯝꯕ ꯋꯥꯍꯧ ꯑꯃꯗꯒꯤ ꯌꯥꯝꯅ ꯈꯟꯅꯔꯛꯈꯤ ꯗꯤꯄꯥꯁꯨ ꯉꯍꯥꯟ ꯃꯈꯩ ꯀꯔꯤꯁꯨ ꯈꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯤ ꯂꯥꯏꯕꯤꯒ ꯑꯔꯪꯒꯅ ꯈꯨꯝꯗꯨꯅ ꯇꯁꯦꯡꯅꯃꯛꯀꯤ ꯈꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯗꯤꯄꯥꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯈꯤ ꯑꯗꯨꯝꯅ ꯏꯟꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯗꯤꯄꯥ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯔꯤ ꯑꯗꯨꯝꯅ ꯇꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏꯗ ꯊꯥꯔꯤꯕ ꯃꯤꯡꯁꯦꯜꯅ ꯃꯃꯥꯏ ꯇꯨꯕ ꯇꯦꯕꯜ ꯑꯗꯨꯗ ꯎꯞꯁꯟꯗꯨꯅ ꯇꯨꯔꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯃꯅ ꯗꯤꯄꯥꯒꯤ ꯃꯈꯧꯔꯤ ꯊꯨꯝꯅ ꯂꯦꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯕꯥꯗꯣ ꯈꯧꯔꯤ ꯎꯇꯣꯡ ꯑꯗꯨꯗ ꯃꯤꯡꯁꯦꯟꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠꯅ ꯂꯦꯡꯈ꯭ꯔꯕꯅꯤꯅ ꯂꯩꯃꯥꯏ ꯑꯗꯨꯗꯏꯍꯤꯡ ꯅꯥꯍꯤꯡ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤ ꯋꯥꯡꯂꯦꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯋꯥꯡꯂꯦꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯗꯤꯄꯥꯕꯨ ꯀꯣꯡꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯀꯅꯥ ꯑꯃꯠꯇ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30-10 ꯇꯥꯔꯕꯅꯤ ꯗꯤꯄꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗ ꯊꯨꯝ ꯅꯝꯃꯤ ꯅꯝꯗꯦ ꯃꯣꯔꯣꯛ ꯁꯥꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯍꯧ ꯑꯃꯗꯒꯤ ꯈꯖꯤꯛ ꯄꯣꯛꯊꯣꯛꯅꯔꯛꯇꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯈꯟꯅꯔꯛꯄꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯡꯂꯦꯟꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯣ ꯊꯣꯡ ꯍꯥꯡꯇꯣ ꯑꯩ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯕꯤꯅ ꯍꯥꯏ
ꯁꯤꯔꯕ ꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯄꯨꯔꯒ ꯀꯩꯗꯧꯅꯗꯧꯔꯤꯕꯅꯣ ꯃꯗꯨꯒꯤ ꯃꯤꯍꯥꯠꯄꯗꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯒ ꯅꯪ ꯑꯩꯕꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯗꯨꯕꯣ ꯃꯍꯥꯛꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯍꯤꯡꯒꯅꯤ ꯑꯗꯨꯝꯅ ꯃꯔꯩ ꯇꯧꯅꯔꯤꯉꯩ ꯇꯁꯦꯡꯅ ꯗꯤꯄꯥ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯂꯥꯏꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯅ ꯀꯔꯤꯅꯣ ꯑꯃꯁꯨ ꯍꯥꯏꯔꯝꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯍꯧꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯔꯕ ꯗꯤꯄꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯈꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯕꯜꯅ ꯍꯩ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯅꯃꯥꯅ ꯍꯥꯠꯄꯅꯦ ꯈꯪꯂꯕꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯧꯔꯛꯇꯨꯅ ꯌꯨꯝ ꯑꯁꯤꯁꯨ ꯊꯨꯒꯥꯏꯈ꯭ꯔꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯖꯦꯜꯗ ꯂꯣꯏꯅꯃꯛ ꯆꯪꯂꯒꯅꯤ ꯃꯥꯟꯅꯔꯒ ꯍꯥꯠꯄꯅꯦ ꯍꯥꯏꯗꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯅ ꯀꯦꯁꯇꯤ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯥꯒꯤꯅ ꯍꯥꯏꯕ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯤꯔꯕꯅꯤꯅ ꯏ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯂꯁꯤ ꯑꯗꯨꯒ ꯂꯤꯛꯂꯤꯅ ꯊꯤꯟꯈꯤꯕꯒꯤ ꯖꯒꯥ ꯑꯁꯤꯁꯨ ꯁꯨꯄꯔ ꯕ꯭ꯂꯨꯔ ꯀꯔꯤꯅꯣ ꯐꯤꯕꯤꯀꯣꯜꯗ ꯅꯞꯁꯤꯜꯂꯁꯤ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯔ ꯅꯞꯁꯟꯕꯔ ꯀꯔꯤꯅꯣ ꯇꯧꯔꯁꯤ ꯑꯗꯨꯒꯅꯦ ꯁꯦ ꯐꯦꯟ ꯑꯁꯤꯗꯅꯦ ꯌꯥꯈꯠꯂꯒ ꯊꯝꯂꯁꯤ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯒꯨꯟꯗꯥꯁꯤꯡꯗꯨ ꯅꯦꯛꯂꯒ ꯄꯩꯁꯥ ꯄꯤꯖꯔꯒꯅꯦ मासी सिरमे हादना थांथरगने मयाम ममांग सुमाइन तौदना मासे ngarang khana chaina khiba khara lei adugi mathwai nuaitaduna abuni nungchidana मासे थवाई मांगखिबनी मथना सिजबने हादना थोकेता पुलोइ खरसी पुलिस मखुत्तगे जौजिङैदा यारब्रो वफम मदु ताबदा वांगलेना करिनो हारिदु बाबुं असेंबा पुनमक्से आई पुलिस लोइना हाइदोकनी अदुगा मालेबसिंदो चेराक पिहनगनी वफम मदु लाइबी वालंगे मनाका संगसलकले अदुगा ओ नंगिदमक्ता फरनबा खनबदा मिहापी वरबना माइसे नंग कलरोइ सिनी नंग वांगलेन खुमफम खंगदी ममागिबु खनगद्रा अदुगा दीपगिबु खनगिद्रा चिंथेकनरबा वाखल अदुना फुंबंगनरदोना महाक उंगलगा फमलगा लेरी असुमना फमलंबदगी महाक माना लिलिबा फुरित अदो लौथोकलगा लैमाइगा तारिब इसिंगदो छेंजनबा तासिनबा हौरई महाकना दीपाबु कोनसनबा मतमदा इसु लोइनमक ताइखरबा फुरितनी मतवा सोमना इ सेंदोकपा हौरकपा अदुदा लाइबिदो नोकफेक तौदुना महाकसु इ सिंगदो सेंदोकपा हौरकली मदुगी मतुंगदा कोमलना महाकना सिजिननबगी थंबा फिबिकोल सिंग पुथोरकली सुप्लगुसु पुथोरकली अदुना महाके असोकपदो लोइनमक नपसिनख्रै मतौ असुमना तौदुना हौजिक्ति महाकपु सिलिंग पेन अदुदा थौरी यानसनदुना थमखी मखोइना सिट सेंबा लोरकपदा नुमिदांगी पुंग 10 मखाई 13 मुक तासलकलबरी मदुगी मतुंग महाकपु हाइबदी दीपाबु सिलिंग पेन अदुदा यानसलमलब मतुंगदा मखोइ मागे कादा तुमिना लेनरी करी तौगदबनो हाइबा खंगदी वांगलेन अमुक अमुक थोलक्तुना सिलिंग पेन दा यालगा उरु उरु उंगदुन लेरिबा दीपाबु हाइफेट जेंगी दीपादा मिमिट उइसेंजरबसु खंगपांग पांग थोलक्लगा वांगलेनदा ममिट खाना जेंगलपदोंना हे हेक तौई मदुमना हेक निंगसिंगलुबदा वांगलेन स्वाई स्वाई लावी मतवा सुमना नुमिदांगी पुंग 13 दगिना अयुक्की पुंग 4 मखाई 5 फावबा यानरो थलो मतुंग इमुंग अदुदा वा वा कपना लाउनरकली अदुगा सोमदा कोमलनसु फोन तौदुना मखोइगे लेकाइगी मान हाना मसक खंगबा लेकाइगी गुंदा फदा वना तौबा सेनबु पिरबदी मी हालुसु हालगे हाइदुन लेबा निशा चाबा फोर कापा गुली चाबा मयामदो लोइनम पाउ पिखिदुना मथंग मथंग मखोना वाकिंग लाकपदा वा वा कपना बदुदा चंगसिलकपनि हाइबा यानरबा मथंग मथंग चंगसिलकली मतवा सोमना मखोइने इमुंगना कपना बदुदा लेकाइ मिसु लोइनमक चंगसिनरकली कैदरोके हाइदुना हंगलुबदा दीपा से थौरी यादुना लेरमले हाइदुना सिलिंग पेन अदुदा उंगदुना लेरिबा दीपाबु येंगहनली मयाम पुनमक तोंगरिबसिदि करिनो हाइदुना मखोइसु याम नुंगाइनरमदि मसिकी मतुंग कोमलना नेखिबा मखोइगे लेकाइगी गुंदा फदा ओइना तौबसिंग अदो चंगसिलक्तुना दीपागी थवा याउद्रबा हक्चांग अदो थांगथरी अदुगा नोंगाफुंग अफुम तोरकपा अदवाइदा दीपागी मथौ मंगौ पांथोकलसी हाइदुना पांथोकनबा सेम साखी मतवा सुमना दीपादो मयाम चंगदुना महाकपु पोटलोइरिबनी हाइदुना मथौ मंगम पांथोखरी तौबुदबु ngarang कोमल लाइबी वांगलेन मखोइ मयामगा खनबदा दीपागी मखौइदा थिनखिबा मिंगसेल अकाइबा मचेत अदुबुदी मखोइगी युमगी उपुगी काचु हेक मखा अदुदा चंगसिनखिबदो मखोइ कनामतना खंगहौद्रि मिंगसेल अकाइबा मयाम मा तारगा लै अदुगा इसु लोइनमक तैरबनी
ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯈ꯭ꯔꯕꯣꯏ ꯅꯤꯡꯉꯤ ꯑꯗꯨꯕꯨ ꯗꯤꯄꯥꯒꯤ ꯃꯈꯧꯗ ꯊꯤꯟꯈꯤꯕ ꯃꯤꯡꯁꯦꯜ ꯑꯗꯣ ꯋꯥꯡꯂꯦꯟꯅ ꯁꯠꯇꯣꯛꯂꯒ ꯅꯥꯀꯜꯗ ꯂꯪꯊꯣꯛꯂꯒ ꯊꯝꯈꯤꯕꯗꯣ ꯑꯁꯨꯝ ꯃꯈꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯑꯗꯨꯗ ꯀꯥꯎꯁꯤꯟꯈꯤꯕꯗꯒꯤ ꯎꯄꯨ ꯃꯈꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯕꯅꯤ ꯎꯄꯨ ꯑꯗꯨꯒꯤ ꯂꯩꯃꯥꯏꯗꯒꯤꯅ ꯑꯋꯥꯡꯕꯁꯤ ꯍꯥꯏꯕꯗꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯥꯎꯗꯦ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯒꯤ ꯑꯋꯥꯡꯕꯁꯤ ꯁꯨꯞꯅꯒꯤ ꯏꯟꯆꯤ 1.5 ꯃꯨꯛꯇꯅꯤ ꯂꯥꯎꯔꯤꯕꯗꯣ ꯑꯗꯨꯗꯨꯗ ꯃꯤꯡꯁꯦꯜ ꯑꯃ ꯁꯤꯠꯂꯒ ꯆꯪꯁꯤꯟꯈꯤꯕꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯎꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯨ ꯗꯤꯄꯥꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯔꯝꯕꯅꯤ ꯍꯥꯏꯕꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯅꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ 2-3 ꯂꯩꯔꯒ ꯌꯨꯝ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯇꯝꯅꯔꯛꯄ ꯑꯃꯗꯤ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯊꯣꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯃꯊꯪ ꯊꯣꯛꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯌꯦꯡꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯡꯂꯦꯟꯗꯣ ꯅꯨꯄꯤ ꯑꯃ ꯊꯤꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯕꯥꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯊꯣꯛꯂꯛꯈꯤ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗ ꯅꯠꯇꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯐꯥꯎꯕ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯌꯥꯎꯔꯛꯈꯤ ꯌꯨꯝ ꯑꯗꯨꯒꯤ ꯗꯣꯂꯥꯟꯒꯤ ꯁ꯭ꯇꯤꯌꯥꯔꯗꯒꯤ ꯏꯟꯊꯔꯛꯄ ꯑꯃꯗꯤ ꯆꯥꯛ ꯊꯣꯡꯒꯤ ꯃꯇꯝꯗ ꯃꯩ ꯍꯧꯔꯛꯇꯨꯅ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯆꯥꯛꯊꯦꯛꯀꯦ ꯇꯧꯕꯒ ꯌꯥꯎꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ ꯋꯥꯡꯂꯦꯟꯅ ꯊꯥꯕ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏꯒꯤ ꯕꯥꯠꯔꯨꯝ ꯑꯗꯨꯕꯨ ꯁꯦꯝꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯁꯦ ꯉꯥꯏꯍꯥꯛꯇ ꯐꯛꯀꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯨ ꯃꯃꯥꯡꯗ ꯋꯥꯡꯂꯦꯟꯅ ꯊꯕꯥꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯂꯧꯔꯝꯂꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇ ꯋꯥꯟꯊꯕ ꯀꯌా ꯇꯧꯔꯛꯄꯗꯒꯤ ꯐꯛꯀꯥꯏꯕꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯁꯦꯝꯈꯤꯕꯅꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯈꯛꯇ ꯃꯊꯪ ꯀꯣꯃꯜꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯥꯏꯕꯤꯅ ꯀꯩꯗꯧꯔꯒꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯃꯜꯅ ꯌꯥꯗ꯭ꯔꯦ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯕꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯃꯥꯏꯕꯗꯣ ꯀꯌꯥ ꯍꯩꯇꯕ ꯃꯥꯜꯂꯤ ꯈꯔ ꯍꯦꯟꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯑꯩꯅ ꯅꯨꯄꯤ ꯑꯃꯗꯒꯤ ꯈꯪꯂꯛꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄ ꯃꯥꯏꯕꯗꯣ ꯌꯥꯝꯅ ꯍꯩ ꯃꯗꯨꯇ ꯑꯝꯇꯪ ꯌꯦꯡꯊꯣꯛꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯃꯜꯅ ꯀꯗꯥꯏꯗꯒꯤꯅꯣ ꯀꯝꯗꯧꯕ ꯃꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤ ꯑꯃꯗꯤ ꯀꯣꯃꯜ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯥꯏꯕꯤ ꯑꯃꯗꯤ ꯀꯣꯃꯜ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯣꯃꯜꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅꯃꯛ ꯂꯤꯔꯤ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯇꯥꯔꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯥꯎꯗꯕ ꯁꯥꯔꯒ ꯐꯔꯦ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯨꯟꯗꯣꯛꯄ ꯂꯦꯝꯍꯧꯕ ꯍꯨꯟꯗꯣꯛꯈꯥꯛ ꯑꯃ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯂꯧꯁꯤꯜꯂꯒ ꯄꯣꯠꯂꯣꯏꯔꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯣ ꯑꯗꯨꯒ ꯃꯗꯨꯕꯨ ꯄꯣꯠꯂꯣꯏꯅꯕ ꯇꯧꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤꯁꯨ ꯍꯔꯥꯎꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯤ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤ ꯑꯃꯥꯏꯕꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤ ꯑꯃꯥꯏꯕꯗꯣ ꯂꯧꯔꯨꯔꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯄꯣꯔꯛꯂꯤ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯊꯕꯥꯁꯨ ꯃꯥꯏꯕ ꯂꯥꯛꯏ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯨꯅ ꯊꯝꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝꯒꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯗ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯎꯔꯨꯝ ꯁꯣꯜꯂꯅ ꯁꯨꯝ ꯆꯠꯂꯤ ꯃꯍꯥꯛꯀꯤ ꯈꯨꯖꯥꯏꯗ ꯍꯥꯞꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯗꯤꯄꯥꯒꯤ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤꯗ ꯊꯤꯟꯈꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯖꯒꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯛꯏ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯈꯥꯗ ꯊꯝꯂꯒ ꯎꯄꯨꯒꯤ ꯃꯊꯛ ꯃꯈꯥ ꯑꯃꯗꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯊꯛꯇ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯈꯥꯗ ꯑꯃꯨꯛ ꯄꯥꯛꯊ ꯊꯤꯔꯛꯄꯗꯗꯤ ꯃꯈꯥꯗ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯃꯜ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯑꯃꯥꯏꯕꯗꯨ ꯌꯥꯎꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎꯄꯨ ꯑꯗꯣ ꯇꯞꯅ ꯊꯥꯡꯇꯣꯛꯂꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯣ ꯂꯧꯈꯠꯂꯤ
ꯃꯤꯡꯁꯦꯜ ꯑꯗꯨ ꯎꯔꯨꯕꯗ ꯊꯕꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯤꯠꯇ ꯃꯊꯪ ꯃꯊꯪ ꯎꯔꯛꯄꯒꯨꯝ ꯌꯥꯝꯅ ꯍꯩꯅꯗꯕ ꯄꯣꯛꯂꯤ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯤ ꯀꯤꯔꯗꯨꯅ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯣ ꯄꯥꯏꯈꯠꯂꯒ ꯑꯣ ꯁꯤꯗ ꯂꯩꯔꯦꯗꯅ ꯃꯁꯤ ꯂꯩꯍꯧꯕꯒꯤꯅꯤ ꯃꯥꯅ ꯍꯟꯕ ꯉꯝꯗ꯭ꯔꯤꯕꯗꯣ ꯐꯔꯦ ꯐꯔꯦ ꯁꯤꯁꯦ ꯄꯣꯠꯂꯣꯏꯔꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯄꯣꯠꯂꯣꯏꯒꯗꯕꯅꯤ ꯀꯗꯥꯏꯗ ꯄꯣꯠꯂꯣꯏꯈꯤꯒꯦ ꯃꯥꯕꯨ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯣꯃꯜꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯁꯤꯗ ꯄꯣꯠꯂꯣꯏꯈꯤꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯁꯦꯝꯂꯤꯕ ꯎꯆꯥꯟ ꯃꯩꯔꯥꯁꯤꯡ ꯑꯃꯗꯤ ꯁꯤꯡꯒꯩꯁꯤꯡ ꯑꯁꯤ ꯄꯨꯔꯛꯂꯣ ꯃꯁꯤꯁꯦ ꯄꯣꯠꯂꯣꯏꯅꯕ ꯇꯧꯔꯨꯔꯁꯤ ꯑꯗꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯀꯣꯃꯜ ꯂꯥꯏꯕꯤ ꯋꯥꯡꯂꯦꯟ ꯊꯕꯥ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯥꯛꯇꯨꯅ ꯃꯪ ꯑꯗꯨꯗ ꯁꯤꯡ ꯈꯔ ꯄꯩꯁꯜꯂꯒ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯁꯤꯡ ꯑꯗꯨꯗ ꯄꯩꯁꯜꯂꯒ ꯃꯩ ꯊꯥꯔꯛꯂꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯂꯤ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯅꯝ ꯅꯝꯂꯤꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯕꯥ ꯑꯃꯗꯤ ꯂꯥꯏꯕꯤꯕꯨꯗꯤ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯊꯥꯞꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯋꯥꯡꯂꯦꯟ ꯀꯣꯃꯜ ꯑꯃꯗꯤ ꯑꯃꯥꯏꯕꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯖꯩꯒꯗꯣ ꯄꯥꯡꯊꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯪ ꯑꯗꯨꯗꯒꯤ ꯂꯧꯁꯤꯜꯍꯧꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯂꯥ ꯑꯃꯅ ꯌꯣꯝꯂꯒ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯇꯧꯔꯤꯕꯗꯣ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤꯅꯁꯨ ꯎꯔꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤna ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯂꯥꯏ ꯈꯣꯟꯕ ꯂꯣꯏꯔꯦ ꯁꯤꯗꯒꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ ꯍꯥꯏꯗꯨꯅ ꯌꯨꯝ ꯂꯣꯝꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯜꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯠꯂꯝꯕ ꯗꯤꯄꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯕꯥ ꯑꯃꯗꯤ ꯋꯥꯡꯂꯦꯟꯗꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯕ ꯈꯣꯠꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏꯅ ꯄꯥꯂꯝꯗ ꯆꯠꯄꯒꯤ ꯃꯊꯧꯁꯨ ꯇꯥꯔꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤꯅ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯗꯕ ꯃꯇꯝꯗꯤ ꯏꯂꯩꯕꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯏꯕꯦꯝꯃ ꯑꯁꯤꯒ ꯏꯕꯨꯡꯉꯣ ꯑꯁꯤga ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤ ꯈꯨꯂꯤꯡꯗꯨꯅ ꯑꯃꯨꯛ ꯄꯥꯜꯍꯧꯔꯒꯅꯤ ꯅꯈꯣꯏꯗ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯥꯏꯗꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅꯅꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝꯕꯨ ꯏꯂꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯍꯜꯒ ꯑꯉꯥꯡꯒꯁꯤꯗꯤ ꯑꯍꯜꯅ ꯍꯥꯟꯅ ꯁꯤꯕ ꯍꯥꯏꯁꯤꯗꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕꯅꯤꯗꯅ ꯑꯗꯨꯒꯤ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯐꯔꯦꯁꯦ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯑꯩꯕꯨ ꯑꯃꯨꯛ ꯊꯤꯜꯂꯣꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯃꯜꯅ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯊꯤꯟꯖꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯠꯇꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯏꯕꯦꯝ ꯑꯁꯤꯁꯨ ꯌꯥꯎꯔꯛꯈꯤꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯊꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯄꯣꯠ ꯈꯔ ꯂꯧꯁꯤꯜꯍꯧꯕꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯑꯥꯗ ꯑꯗꯨꯃꯨꯛ ꯖꯩꯒ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯅꯈꯣꯏ ꯑꯗꯨꯝ ꯍꯟꯈꯤꯒꯗꯧꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯃꯜꯅ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯉꯛꯂꯤ ꯍꯥꯏꯕꯗꯤ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯁꯥꯏ ꯃꯪꯗꯒꯤ ꯂꯧꯁꯤꯜꯍꯧꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯖꯩꯒ ꯇꯧꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯈꯤ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30-9 ꯇꯥꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗꯒꯤ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯑꯃꯒ ꯈꯪꯍꯧꯗꯅ ꯊꯣꯝꯖꯤꯟꯅꯕꯗꯒꯤ ꯂꯥꯏꯕꯤ ꯈꯨꯗꯛ ꯑꯗꯨꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯀꯣꯃꯜꯕꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗꯗꯤ ꯀꯣꯃꯜꯁꯨ ꯀꯟꯕ ꯉꯝꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯈꯤ ꯃꯁꯤꯗꯒꯤꯗꯤ ꯊꯕꯥ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯌꯨꯝ ꯑꯗꯨꯗ ꯃꯣꯏꯅꯤ ꯈꯛꯇꯃꯛ ꯂꯩꯍꯧꯈꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯡꯂꯦꯟ ꯀꯣꯃꯜ ꯑꯃꯗꯤ ꯂꯥꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛꯁꯦ ꯂꯣꯏꯅꯃꯛꯇꯤ ꯃꯔꯥꯜ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟ ꯃꯃꯥꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯃꯃꯥꯒꯤ ꯈꯜꯂꯒ ꯃꯍꯥꯛꯅ ꯗꯤꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯗꯤꯄꯥꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯡꯂꯦꯟꯕꯨꯁꯨ ꯀꯟꯕꯤꯔꯝꯂꯤꯕ ꯑꯁꯤꯅ ꯊꯕꯥꯒꯤ ꯈꯜꯂꯒ ꯀꯟꯕꯤꯔꯝꯂꯤꯕꯅꯤ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯁꯤꯟꯇꯥꯛ ꯐꯤꯇꯥꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯟꯇꯥꯛ ꯐꯤꯇꯥꯛꯄꯒꯤ ꯃꯍꯨꯠ ꯐꯠꯇꯕ ꯍꯨ ꯀꯥꯝꯖꯜꯂꯤꯕ ꯂꯥꯏꯕꯤ ꯑꯃꯗꯤ ꯀꯣꯃꯜꯕꯨꯅ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯕꯥꯁꯨ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯌꯨꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫